Kangleipakki meiragi chief editor Wangkhemcha Samjai pau ama phonglubaga mari leinana police na fakhre. Imphal da nungtigi nungthilda phongba Manipuri pau che Kangleipakki meiragi chief editor Wangkhemcha Samjai numit humni police remand lauthakre. Duty magistrate Imphal West mahak puthoknaba matung numit humni police custody remand lauthakibani. Police ki pau na hai Kangleipakki meira pau che gi tha sigi kun mari da phongbu pau amada miyambu mipai handuna charang na pon ba yaba aran pau ama phongki madugi damak Imphal police station na case ama lokhatuna ngasi numidung ba matung da fakibani. Pau che sina tha sigi kun mari da kuki militant singna sunu sipai maitai khulda nongmai kapsenduna landa silakre haiba heading gi makha da phongki ba pau amaga mari lenana Imphal police station na su moto case lokhatuna thijin bagi thabak chathaba haukibani. Imphal police station na FIR number 903 close 12/2023 IPS logduna Wangkhemcha Samjai gi mathakta IPC section 153A 505 close 1B 505 close 2 gi makha da case register tauki. Pau sesin phongki bu pau adu sunu sipai ideal club ki secretary na miyam du mipai ba pon na buhonare masina miyam bu nungsina da ba bokhal lakani maramaduna editor na achumba pau miyam da khanghan biu haina clarification ama thoki ba su leirabani.